Imphal West ki lamphel khunongda khundariba Khunja singbo October 3 ki pung ahum fawbui manungda mayum thadok tuna chatkadabani haina lamphel police na eviction notice Thetpa lakpada Khunja singna eviction notice Thetpa Yaroi haina Erang Houkhre Thodo singarang numidang pung nipan rom taba duaida lamphel police ki OC Houkhre na luchingba team amana laikha asida eviction notice Thetpa lakpada thokibani Hiramas hi matangda laikha asida leiba Mr. Kamasuoriba socio-political commentator Chongtham Bizoina Chahi Nifu Hena Khunda Duna Leiraklaba Khunja Singasibo Takthok Navagidamak Numidang de eviction notice Thet Naba Honarakpasi Laivaktivani Eviction notice asi Shuti Numit Nataba office hour Gimatamda Laklavadi Miyamna accept Taurangatabani Numidang the Laklaga eviction notice Thetpadi Miyamna Yavagamloi Haina Pen the Fongdoraki Hiramasing matang da laikal si marapai bi amanasu numidang da eviction notice Thetpa lakpa si thamoi sokna nuaite laiba ki luraba tanfa masada laikai sada lairiba marapai bi singnasu Manipur kunna ba ihouda saruk yari bani haina fongdorki Eviction process, due process is the law. Due process of law, ako nga kaneba. Due process of law, gimatungina ako giso appeal the way abagi at the evidence me ando kakhat naba suti timing yenga. Ahinda nungdang the book and eviction notice me in conda tenage. Other new matuna piraba office timing the period of accept only. Ahinda Puran lonada karigi me geta Canada walda eviction notice telaga. No some tokradi, ako pahudradi. Ada masih puna maksibu pressure piriba ay lebak sigil dusiniba honorable chair masuk yang kana ninda tawi mioi bagi hing bagi hak mat piraba dawi hing bai atakari lairike matam khara ka kilai bisna te koi sai ne phusum na laira bane bapam jida kunda laita dana lekai mera pai bi laidana lan jita mayong na dana ado koi ju yaning de se gi matang yita sengna bida lakpi ge har gari nungin da lakpiu numidang dabu karamba condition da si thetpi do no